Apokpa apokpi nauna kaina khrabasu pangalna leiringai hotnaba yabasing hotnaduna mimanana hingani haibagi asada su nomduna machil manau singbu naukolamba mayamba ahalna famungda yataduna laikhrabada makhataba machil manau singna Chief Minister N Birendra Luchingba leita Lairabasingi Marup Oiriba Leingak ama Leiri Haibagi Manglanda Hinghouri hiramasigi matangda TOMTV gi akhanaba pauda mama Macha oibasingna piklingai chawba sare phadringai mama mapa oibasingi mafamda nauthi sajaba mioibagi punsi khongchatna kaidaunungda kawba ngamnadri macha oibasingna chawba sare faraklaba matamduda mama mapa oibasingi mateng pangba haibasimak taibang khongchat oirabasu macha oibasingna apokpi palemgi khomlang laman singba oithokte adubu nauna apokpa apokpi kaina khraba Imphal East District ki manung chana leiba Khundrakpam awang laikai da leiba machin maupa mangagi punsi marel ngasidi angakpa haibadu oihauri Isorgi nongdam kholna apokpa amadi apokpina nauna sena khaina khraba machin maupa mangagi manungda ahan oiriba machin manau singna apokpa apokpi animak sakliba mayamba ahal ngasidi tambangamdaba layong amana narakpana machin maupa sing ngasidi awabada awabagi masak haibadu oihauri mayambagi punsitabu kanba ngamlabadi haiduna mama mapana nakhoigidamakni haina thambiramba yumpham mingonda bandof thanduna layeng haunaba hotnari lairabagi kana leijade atonbagi wakat tavinaba leite haibadu machin manau singi mafamdadi achumba oiri Leingak asigi CMHT card fanghodri miyamgi mihut singnasu mirai bihauri Haukiba chahi lisingani taramangada lai oknabani haiba thodok amada layengba onabadagi macha mangagi mama oiribi usam mema laikidabaga ikan kanadana tha amarom leiraba matungda masage anaba amadagi mapabung usam maipaksu laikidre imong asida mama mapa anina macha mangagi hotnaduna lakhiba pumba chahi aduda imong asida musi ngalamba maira adu mami samki Mama mapa laikhidabadagi machin manaugi ahan oiriba masagi chahi kulumdoi khakta ngairiba usam thoithoina manau nupa ahum amade machan nupi bochara ta hendrabadi haiduna mige farm amada napi fanba yauduna imung asi hotnaduna lakhi manau nupa singsu lairik tamba tokthokuna mayamgi mateng pangba horakhi masida natana thabakta chilhau thidana nongmagi afang bathabak suduna lakhi adubu ngasidi laibak thiba thodok amana maram oiraga famungda yataduna leiri makhong ahum panba yosabina makhong nama tekhrabada karamna yosabina lefogani usam thoithoina fongdorakpada chatliba tha sigi October 3 ta laibak thiba thodok amada mahaki oi thangba khongda tamthina soki hairi Tanshinjaruba sel khara khomjinduna layengnabagidamak porompata leiba Jenims ta pukhatuna layengba hauki Layeng lingai manung da su I walakpadagi chara nama fauba mapungfa na chaba fangdraba manau singna I piduna kapki Dr. Singi pautak matung ina thubada operation taunaba khanghalak sel leitabana langtak na ringai cherakta Jenims ki staff kaya ka hena COVID-19 positive oiba yaurokpadagi numit humni thong lon ki amadi anaba khudingmak yumda hankinaba yathang pirakhi Pambai leiraktrabada mama mapana thambiramba yum yauba inkhol adu bandan thamnaba leikaida koina chatuna haba horakhi koiba ju leiri ko koiba ju leiri tamda koiba je narak ma khotki laina koi kainoma narak panebu ko adudagi aisu laitam toga hajira sapaju hawgore pai yumda imung munung mayam leitam mayam marang leibido adudadi tung wakhan di leiri boy dum bab to dum leiseba mayam do matang mayum chana kan di yumdadi kon hangambado imha julem wasle adidi hausi nare tangum the doctor lawar auchi doctor sapti ingon badot tangara kari hin togdi chida mayam karam mateng pangba natara kari ai khangdi Thoithoigi amata yauzabi machal ichan machana fongdorakpada mama mapa animak laikhidraba tungda leizaba thauna khudingmak khomjinduna lairik tabu tamba fanglabadi khanna amuk hana mahai tamba chatlamki adumakpu mabungna hotnaba amadi imung asigi awabasing asina henjalakpa si yengduna leiba ngamlaktabadagi lairik tamba toktuna mabungi mateng pangba horakhi Mabungna famungda yataduna leiribase miyamna layengbiduna amuktangdi miga mimanana mahosagi punsida halakpa ngamnaba hotnabada mateng pangbiu haina thamoi sokna haihori
Mama hoi leiringaidasu chap manai adum akhoi ma hoi ko pa hoi thabak suba ngamdabanina kanamta karimta matiem ju pangbide adum akhoi tamana suraga sai Laikai asigi miyoi amana phongdorakpada imung asina asi yauna warba matam asida pradhan yauna maru oiba miyoi singna imung asibu mateng kharada oirabasu pangbina ba haijarui adumakpu pradhan masana lupa lising ani ge mateng panglakiba natana kanana su tabi khide amadi lengaki mari leinaba singna mityeng janghaning bagi apama sing phongdorakhi mana aigi irai kai dagi hogalak pa MLA oiragadi karai da kari leirigi haidana chingthoga sothaba do thigat kani haba aduna mana MLA do asengba aigi khundrapang kendagi MLA oidaba haitare milamgi na laga oirarabanina yengjan biningai leitaba haitare dana amarom da laikai asimaki member khaidem ongbi pakpina phongdorakpada imung asigi awaba se khangdaba nate adum oinamak isamak member ni haijabagi wani kanaba karisu phangde amade job card ki matang de yengsanba natana thabak amata leite aikhogi pension ama sabagi hak housing loan ama pibagi khudong chaba leite haina phongdorakhi kari thabak na habu akhoina jo ka thabak suri je sideda akhoina khara moigi khara itho isin share khara chena jaba simangare penjilam hapagi hak lairamde yumam sabai akhoi hak akhoi da chupi pirak panga sibok leitri amabu oire lairabasingi marup ni chingtam manaba mityeng thambaga loinana chaukhat thorangi thabakya paikhatliba chief minister N Biren amadi mari leinaba loisang yauna lamdam adugi miyamgi mihut oiriba singna awachai theng khangliba singbu miraiduna thamlagadra haibase wahang amadi oiri imung asigi amata ngairaba sel taliba myoyam oiriba mayam bahana sina phamungda taduna leikhrawa matam asida imung asina kari chagani haibase yamna chawbo wahang am oiri chana thaknabagi mi pairing hei marak asida imung asigi amata ngairaba sen talam liba myoy asi naduna leiriba si layengdaba yarakta banamaram oirakanda ngasagi ima pabungna thambiram liba amata ngairaba hingolam sung yumsi ekoi banthopta thamlaba matamda layeng lasira haibagi wakhan phawba yorklaba matamni hairibasida ekoi khudimangna yengthoktuna leibasi chumgadra haibasi yam chawbo hangamudumak oiri hiramasi matangda pawdam jariba camera person Naresh Kaloinan Onel Samandram Times of Manipur Kundrakpam